Loyalam E-PAO tabiriba khudimakpu Huitram Susmitana namidangi pau pizari ahanbida maruoiba headline. Speaker Touramba MLA Setrabatta yauna MLA Singda Union Home Minister Amit Shahgi Machanupa Saduna Selgi demand Touramba da chenaba Meeyoi Ahum Faduna Makoigi matakta Thizin Humjinaba Imfalda Purakre. Total shutdown na gari kaya panduna leire driver amadi passenger singda chauna chaitheng pire. Manipur ki budget asida inclusive income growth scope yawba ude haina Alfred Kangam Atharna phongdokhrei. Pau Saduna pijari. Speaker Touramba MLA Setrabatta yauna MLA Singda Union Home Minister Amit Shahgi Machanupa Saduna Selgi demand Touramba da chenaba Meeyoi Ahum Faduna Makoigi matakta Thizin Humjinabagi Imfalda Purakhrei. Manipur Legislative Assembly ki Speaker Touramba MLA Setrabatta da kayarak hanna phone toraktuna masana masabu Union Home Minister Amit Shahgi Machanupa zai sahani haina masak takchabaga lonena state asida thokliba rajniti gi charangnaba asigi khudong chaba loduna lupa crore mari pinaba demand torakpagi thodokta natana atopa state ki MLA singdasu Selgi demand torambagi maralda police na mamang thagi taranipanda Uttarakhand Hariwudua police ki kangmuna dalegi tongan mamapam Singdagi fagat pangam khiba Meeyoi Ahum adu ngasi Imphal West District Police na laukhat khiba case amaga mari lenana ngasi ayuk Dali dagi Imphal da purakhrei ngasi ayu pung 9 taba matamda Imphal da purakhraba Meeyoi Ahum adudi Prizan Supan Uwais Ahmad amadi Gaurav Nath kawi hari Pau asina makha taraduna hai mamang thagi tang taranipanda Haridwar Ranipur Assembly Constituency ki BJP ki MLA Ades Chauhan Union Home Minister Amit Shahgi Machanupa zai sahani haina sak takpagal wenana phone toraktuna party ki fund oinaba lupa lakh manga donation tawnaba khangalakhi hari thodog aduga mari lenana police ta report torakpadagi thijinbagi thabak chathabada ahanba oina Prizan Supan amadi Uwais Ahmad fagatpa ngamkhibani haina Haridwar Police ki Senior SP Pramod Singh Tomalna phongdokhiba laikhrabani mahakna phongdokhibada police na MLA singda phone torakhiba mobile phone singi CDR IMEI yenglaba matung location khangbadagi Delhi dagi mapung oina chenariba Priyansu Pan hanbo oina fakhi aduga Uwais Ahmad na Rudrapur gi Udan Singh Nagar district dagi fagat pangamkhi madugi matungda makhatana thijinbagi thabak chathabada Gaurav Nath su fagat pangamkhibani hari farba Meeyoi sing adu wahang pang chathabada Uttarakhand dagi Nanitan constituency gi MLA Chief Arora dasu Chap manaba thawong adu chathaduna sel lokthonaba thawong chatharamkhi makoina mapung oina MLA sing asoi aran kaya lai senfam adu pidrabadi social media da thagalakani haina su ki henbagi thabak chatharamki haina Haridwar Police Station gi Senior SP Pramod na phongdokhibani Haridwar Police Station gi kangmuna fagalaba Meeyoi Ahum aduna Manipur State Assembly gi Speaker Touramba MLA Setrabatta da kayarak hanna phone toraktuna masana masabu Union Home Minister Amit Shahgi Machanupa zai sahani haina saktak chabaga lonana lupa crore mari pinaba demand torpagi thodok aduga mari lenana MLA TH Setrabatta na Imphal Police Station da pisan kiba report amaga mari lenana police na laukhat kiba case amaga mari lenana thijinbagi thabak chathanaba Meeyoi Ahum adu police na Imphal da purakhibani hari Total shutdown na gari kaya panduna leire driver amadi passenger singda chauna chaitheng pire Kukizo Council Kabalub amana Kukina Khundaba mafam singda total shutdown gi khongjak ngasi su makha chathari Senapati district ta pochai puba gari yauna passenger service toba gari kaya passenger ga lonena panduna leiri Senapati District Truck Owners Association Senapati District Trucks Drivers Union Manipur Drivers Association na Senapati Police Station ga khusan naduna numit humni rom panduna leiraklaba pochai puba gari sing driver amadi handyman sing da thangnanaba ising yanthokhrei Kuki Students Organization yauna Kuki Loop kayana sagatuna chathariba shutdown manungda National Highway animakta gari amata chathok chasin tawba yahandri Masina maram oirga pochai puba gari sing thorakleba driver amadi handyman sing awaba mayoknaba hengalakli Hauzik Pawada Hangmung Police Station dagi Khulen Post Pawada pochai puba gari chahum gamari thau puba gari tara humdoi yauna passenger puba bus amadi winger na chingba gari chahum ga yankhai rom panduna leiri
Post anigi marak asida panduna leriba gari singda Senapati District Trucks Owners Association, Senapati District Truck Drivers Union, Manipur Drivers Association gi kangmuna Senapati Police Station gi kangbu amana thaknaba ising pangkibani. Amaromda ngasi phawba panduna leriba gari gi driver singna chana thaknaba gi potlam sing asi pushinba yanaba lengakna sinbiu haina taksilakli. Ningsing bayai tha asigi nipanda kangpokpida kuki singna free movement gi mayokta khongjang jangsin bada security force ka akan mamong da muknarakpadagi irang laksina bohonabada Meeyoi ama sikhi kaya amana asok apat nangkibagi mayokta kuki taba mafam singda matam kaktana total shutdown gi khongjang jangsin ba horakhibani. Manipur gi budget asida inclusive income growth scope yawo ude haina Alfred Kangam Artharna fongdorakli. Ngarang Union Finance Minister Nirmala Sitaraman na Parliament ki budget session da PR thamliba Manipur state ki senba chahi inglisingani kunmanga kuntaruk ki budget puthokraba matung ngasi Lok Sabha da supplementary demands for grant Manipur budget demand for exchange grants khana bahokhrei. Ngasi khana kiba Manipur budget ki supplementary demands for grant Manipur budget demand for exchange grants khana ba matamda Alfred Kangam Arthur MP Outer Manipurna Committed Liability Scheme oiriba Mahatma Gandhi National Rural Employment Guarantee Act ki fund asi haukiba inglisingani kulhumdoidagi hauduna ngahujik phawba central government na thadok piraktaba haibasi Manipur state ta central government na injustice tarokpani haina fongdokhrei. MP na makha taraduna hai Manipur gi loijing loya amadi chingi district singda leriba micham yam asi ayambana lairaba ngaktani masi yenglaga central government na MZ Narega Haudoktuna Tabak Subagi Kudong Chaba Piduna Tha Thagi Oina Kuchumal Singh Piduna Makoigi Stanmit Londa Mateng Karada Oirabasu Pangduna Lakibani Adubu Manipur da Palamba BJP Lengakna Matam Chana report Pikidaba Amadi Central Government na Thausada Badagi Housing Power Scheme Asigi Sanfam Singh Pitoktana Lairi Haina Fongdoki Mahakna makha taraduna hai Parliament ki budget session asida Manipur gi oiba budget asida Manipur da pakhaliba centralist Sponsor scheme singi sanfam sing English ngani kulhumdoi March thadagi hauduna hauzik phawa fund sing release tawdana leiba maramna Manipur gi miyam sel tum gi fibam da yamna shothaba oiduna Manipur state asi khwaidigi per capita nemba state ama oire hariba Manipur gi sel tum gi fibam asina puthokliba budget asi reflect toba ude haina phongdokhi Manipur gi oina puthokliba budget aduda tongan ba income generate tawba yaba sector sing maru oina agriculture amadi horticulture na chingba sector singda focus piba ude aduga budget aduda Manipur gi oina income henganaba scope sing hapa ude haina ngasi Lok Sabha da supplementary demands for grant Manipur budget demand for exchange grant khanaba matamda Alfred Kangam Arthur MP Outer Manipurna phangdokhrei Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Nehruna Cabo Valley Burmada Kudol oina pithokibani haiba MP Sana Jawbagi wafam houseful lana lamjingbani haina Hareswar Gosami na fongdorakli Ngarang chathakiba Rajya Sabha session gi 0 hour da MP Sana Jawba leshemana Cabo Valley asi Pandit Jawaharlal Nehru na khudol oina Englising amaga chama pan yankai humdoida Burmada pithokibani haina fongdokiba adu house bulamna lamjingbani yumpham yaudaba wafamni haina Manipur Pradesh Congress Committee MPCC gi chief spokesperson Hareswar Gosami na ngasi Congress Bhavan da pangthokpa paugi mifam amada fongdokhrei Mahakna makha taraduna hai Cabo Valley pithokibagi aranba wafam Rajya Sabha da fongdokhiba asi Manipur gi oinadi yamna laibak thibani Chronicle event oina lairiba Cabo Valley Burmada pithokibagi wafam Manipur dagi thakiba Rajya Sabha gi MP amana lana Rajya Sabha da fongdokhiba angapa phawbuda natana BJP gi oidaba ngangbagi hainabi Rajya Sabha da phawba uthopani haina lawi Mahakna hai hauzi fangliba document habadi RD Pemberton na Eastern Frontier da fongba report amagi matung inadi Cabo Valley asi Maharaja Marjit Singh gi matamda Englising amaga chanipan kutrani marigi January mapanda pirambani habigi record lai masida MP Sana Jawba leshembada open debate tongnasi haina mahakna fongdokhi MP Sana Jawba leshembana Rajya Sabha da ngarang thamkiwa Cabo Valley asi Burmada Pandit Jawaharlal Nehru na Englising amaga chamapan yankai humdoigi March ahum da pithokiba asi
Treaty of Yandabu ing Lisingamaga Chanipan Kuntaruki Provision Ballot Tobani Amadi Cabo Belly Burma da Pitokiba Ase Congress na Daita Pupam Thoi Amadi Cabo Belly Burma da Pitokramatung Burmana Manipur da compensation Piki Haiba Fondokiba Sing Ase Yumpam Yaudaba Record Lataba Wapam Sing ni Haina Hareswar Gosami na Fondoki Mahakna National Archives leba documents sing putokladuna hai Cabo Belly asi ing Lisingamaga Chanipan Kuntramarida Ningthau margin na palingai matamda Burma da pitoklamani Masigi compensation asi British India na matamda Ningthau palamba Manipur da pikibagi record sing iduna lairi MP Sana Jabaleshamana Reza Sabada Fondo Kiba Kudimak Yumpam Yaudaba Wapam Ngaktani Reza Sabada Manipur Miyam represent Tauduna Lairiba MP Sana Jaubana Manipur Gi Hausi Pongpong Shana Toliba Crisis Asigi Waroshin Tambagi Mahuta Cabo Valley ki matang panduna Congress ta tainariba asi Manipur gi issue asi na thaiduna thamle takpani Cabo Valley gumba sensitive issue asida politicalize tobiganu hiram asigi matangda aikhoi punna achumba che chang thidokminaduna miyamda wakal tahanaba hotnaminasi haina mahakna phongdokhi potchai singi mamal wangkhalakle Irang sida National Highway singda potchai puba gari sing chathok chasen tawbada khudong chadaba kaya mayok nariba asida lona yadaba mongda tax khomgatpana potchai gi mamal wangle ana ayekidamak mapalamda chapada plane gi ticket kapadasu awaba oire haina moirang esigi hanigi MLA Mairembam Prithibirasna nungnangba phongdokhrei Ana ayek yaurakpada oxygen concentrator wapagi khudong chadaba lairiba asi kharada oirabasu koknaba ex MLA asigi maikaidagi oxygen concentrator ama ngasi phubala jalaiba Ayushman Arogya Mandirda khusinakhrei oxygen concentrator khusina bagal lonana mahakna hai lo kaina miyamna painariba khutlai sing Pikhalaknaba Manipur gi Governor Ajay Kumar Valana khangan kibagi matung ina tampaki oinadi ayambana khulai pikhatnakhrei chingi oinadi khutlai masing yamna pikhalakpa udri loinana National Highway singda free movement lehena ba thabak paikhalakpada kuki singna ayat apan piriba asigi mathakta action lokhatpiu PR gi matangda su chop manana lengaklon lehenbiu haina phongdokhi Mapandagi may labida Selgi awat pa labor maramna lot setting ladibani haina commissioner na phongdorakli PM Suryaghar MUFTB IZLI Yosna gidamak MSPDCL gi commissioner Silas Kumar Chaurasiana mobile awareness event sing lamthakhrei ngasi ani chuba Manipur Rifles Battalion manakta laiba secular office mamangdagi mobile awareness band sing lamthabagi thoram aduga mari lainana MSPDCL gi commissioner Dr Silas Kumar Chaurasiana phongdokhibada Manipur da masagi electricity puthoktaba maramna mapandagi sell piduna leiraga seasonary MSPDCL gi customer singna electricity gi bill chang naina thiraktaba maramna mapandagi mai leibeda sell gi award pal leiba maramna lot setting leiribani masi koknaba prepaid billing system mafam ayambada chanaba hore mathang chahidagi di mai award pal leiribasi lehendana ba honari haiki ngasigi mobile awareness van lamthaba aduga mari lenana MSPDCL gi managing director Hizam Santi Kumar na phongdokhibada India gi Prime Minister Narendra Modi na ingkumja lisingani kunmarigi February kunmapanda hawdokhiba PM Suryaghar scheme asina solar rooftop sizinaraga mai puthoktuna imung aduda sel changdana mai sizinnabaga lonana ahenba mai adu yonduna senthok lambi oibe yanabani solar rooftop atawbada achangba senfam su central government na subsidy oina kilowatt amada lupa lising kuntra homdoi kilowatt anida lupa lising humputaruk kilowatt humda lupa lising marfu manga amadi kilowatt marida lupa lising marfu manga galonana additional subsidy shupiri sale lejadaba imung shingi oinasu nationalized bank tagi apikpa interest loan loba yagani masigi damakta akupa marol anakpa MSPDCL office natraga website number 8131974636 tagi khangba yagani hari mahakna makhatana hai Manipur miyamna su solar rooftopping gi khudongchaba asi lawduna maigi awat pa lehendabaga lonana lamdam asigi summit londa su kanaba pirasi haina su mahakna makhatana phongdokhi Kanglup amana apunbagi saktam thugaiduna Homeland Separate Administration gi demand torakpa habasi achumba asingba warep nate haina MNPF na phongdorakli
Manipur asige kanglup kayana pullaga semkiba leibakni aduna kanglup sing punsinduna amata oibagi pangal sagat minaduna leibak asi semgatpa ngakminaba haibasi ekhoi pumnamakki thodangni fibam asida kanglup amana apunbagi saktam thugaiduna homeland separate administration gi demand torakpa haibasi achumba asingba warep nate haina lawi asigumba demand lakpa tarabadi lemhoriba kanglup singnasu tumina khaklairoi haina Manipur Naga People's Front MNPF ki taranithoi shuba mapok kumon thoronga loinana loop asigi secretary publicity Thomas Newmaina media da thadorakpa cherolamana hari cherolasina hai ngasi MNPF ki taranithoi shuba mapok kumon thorom loop asigi general headquarters battalion amasung station khudingda mapung fana pangthokre loop asigi general headquarter da pangthokiba thoramda loop asigi chairman John Francine Kashung SP Kanmi Home Secretary Richum Hau Defense Secretary amasung Thomas Newmai Publicity Secretary na Chief Guest Functional President amasung Guest of Honor oina saruyakhi thoram aduda party gi firalda ikai khumnaba utpa amadi liberation movement asida thawaina pontha pikhrabasing gi maphamda revolutionary salute utkhi Manipur gi lambi thong matamga chunana semgani haina miyamda thajaba pikibadu thabak oina paikhatpa haure haina NBRena phangdorakli Manipur gi lambi kayada cement concrete tharga semba haure haina Manipur gi chief minister oiramba nongthombam birena phangdorakli ngasi XCM Biren gi social media gi account amada thagalakhiba post amada mahaki lengak leiringaida Manipur gi lambi thong asida matamga chunaba lambi semgani haina miyamda thajaba piramkhi haiba wafam ngasi di thabak oina utpa haure hausi Imphal West Imphal East amadi highway South Division gi phibam yamna soklaba lambi singda semgat sagatuna afaba road network ama semba haure hari XCM na social media da thagalakpa post asina makha taribadi project asi ching amasung tapaki district singshu yawgani project asigi makha da state highway na kilometer 20.3 rom sangli Major district road na kilometer 32.5 oiri amadi atai district singi lambi na kilometer 18.8 oigani loinana intervillage road na kilometer 364.3 oigani hari Cement concrete lambi semliba asigi top magun ama hairagadi masi chahi nifudagi yankai phawba akai atoi yaudana chatkani lokhal aliba thorang asina Manipur gi tambang ngamdaba nongju nungsagi phibamdagi amadi traffic yamna chinba asina maintenance ki senfam sing hantaragani loinana Manipur miyamda kanaba kaya phangba ngamlagani haina post asida phangdorakli Imagi Mairagi Timna Bharat ke President Unaduna Warisana ba Hauzik Delhi Delivery. Imagi Mairagi Convener T.S. Sujatana Luchingduna Member Aniga Lunana Haukiba Mars Ahumda Delhi the Chatuna Manipur gi Hauzik Wariba Pibam Asiki Matangda Bharat ke President Amadi BJP gi Central President Point Ahum Yauba Memorandum ama pisingkre haina Hauzik Delhi da leiriba Imagi Mairagi Timna ngarang numidang thadorokpa video clip amada Imagi Mairagi Convener Sujatana phongdorakli Video clip asida Sujatana phongdorakli badi loinana haukheba Mars mangada Bharat ki President unanaba appointment launaba application amasu thajinkre makhatana Bharat ki President unanaba ki appointment number pirakhi adubu unanaba gi numit ngarang numidang fawda piraktri ngasi phawada appointment pirakpra haina ngaikigani karigumba piraktaba taragadi mathangi numitta Manipurda thoraklagani makhataba khongjang sing Imphal da lehoriba ima singa puna tanaraba matungda lagliba numit kharani asida khongthang ama launaba sem saragani hainasu phongdorakli Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu Arobada Marueba Pau Amuka Hana Pizari. Speaker Oiramba MLA Setrabata Yauna MLA Singda Union Home Minister Amit Shahgi Machanupa Saduna Selgi demand Touramba the Chenaba Meeyoi Ahum Faduna Makwigi Matakta Tizin Humjinaba Imphal the Purakray. Daughters the Downa Gari Kaya Panduna Laire driver Amadi passenger Singda Chauna Chaithing Pire. Manipur gi budget asida inclusive income growth scope yawa ude haina Alfred Kangam atharna phongdorakli. Matang asida Loyalam E-PAO na namitangi pau pibil lezare tabiri ba khudimako amuka hana khurumjari